We would like to thank you for sharing the insightful 1888 sahi chume November British na Bharat thadok tuna chakhraba matungda independent side ningkha tamba phanglaba matungda ihan hanba Bharat ki Union Minister of Education Larik Laisu gi education gi ahanba minister sa Maulana Abul Kalam na oiki Mahakpu Azad haina mingthon piribasina miyamna sigumba Maulana se tongan ba andolan kaya da saruk yai maru oina Musalman community singda aikoi larik tamgadabani tawbudadi western gi aikoi gi education system ase aikoi yade masi thadokadabani aikoi gi isagi oiba education system se chaphat hangadabani promote tawgadabani haibani singba tongan ba campaign kaya changsindana sotha hauraba backward oiraba Bharat ki community mayam Musalman mayam Hindu mayam madugi nupa macha nupi macha mayam ase masi free da compulsory oina free da education pigidabani pikli bangang sing ase sum thadok tuna thamba yaroi moi lam amada natraga amada haithoi singthoi ko ohingedabani haibagi wakhalon du daida Bharat ki kachin koya thongna chatana madugi paujel sandokpa nupa ase masigi activities mayam sibo singthaba oina mangonda ihan hanba education minister se ohengi mahakna education minister oirapa matamda Bharat ki education ki system sida achoba ahomba malaki a drastic change in the education system da ahomba kaya laki mapung oina hauji mayam na khangnariba aikoi Indian Institute of Technology IIT Indian Institute of Sciences Bangalore de leriba IISC aduga AICTE shugi lamda science and technology ki lamda lamjing biramba adugumna soidanamaki Jamjam Foundation Jamjam Academy ki chairman ki thopubiriba school asil linkhat piriba Maulana Alauddin Sapna lamdamasigi naha singbo nupa nupi khaidana soidanamaki aikoi awang bathaki mai masing pinana ba hona bada chobo thodang lobirakani loinana lamdamasi bu chakhat na ba hona bada Maulana Abul Kalam Azad an lokhiba Bharat pu tongan balam singda art and culture da khande amada khande chakharan ki bado adugumna lamdamasi su chakhalakani haibagi thaja bado akoi de leijai Maulana na mangjari ba manglana se mangphau na ba oirasanu Allah Taala na mangonda matung oina mage asa mana khanjari ba education ki khande art and culture ki khande tongan bahiram da lambi thong da khande amada khande lamdamasi chakhat hange Maulana Abul Kalam Azad kumna oige haina khalibase thongbo oirasanu haiba wafam se haija bagulna wakhiru dawana alhamdulillah rabbil alamin visiting in grade 7 standard. What is the full name of Maulana Abul Kalam Azad? Abul Kalam Guna India sina ning tamaba matungda khwaidagi youngest oiba Indian National Congress ki president oiramba Maulana Abul Kalam Azad asina freedom fighter oidana India sining kha tamnanabagi damakta sahi kaya jail da lairuraba matungda India sining kha tamaba matungda aikoi hujik lal loire Bharat sining kha tamme aduna aikoi asi aikoi ga sa sansing gi marakta khenaba si aikoina pokpadagina siba phawda ayuk nongalakpadagina numit taba phawda aikoi kam haina punsi asi hingani aikoina kam haina ikoi ki punsi marela si kam haina lengani ena tambusi education gawe India gi paliba hujik rut sason tawriba sarkar asina tapna mafam da betray tawraga masibu na thairaga National Education Day si tapna manghal lakpagi mami ma tari aduna aikoi ki school da lairiba amadi hajujik tammiba aikoi ki chhatra sing amadi lakadoriba gi yumbire lakadoriba yumbire oigadoriba aikoi ki isa inau sing ai gi nungsijraba chhatra sing sahi khudingi nakoina hayeng sidagi school asidagi thokraga
नकोई IAS ऑफिसर होइगनी कनामने MCS ऑफिसर होइगनी कनामने डॉक्टर होइगनी कनामने ओजा होइगनी कनामने लेक्चरर होइगनी चनिंग मफम द नकोइना संसार की वर्ल्ड की चनिंग मफम द चलगा लैगिबा मतम द ngasiगी नुमित असिबु ऑनर तौबा ngasiगी नुमित असिबु नेशनल एजुकेशन डे असि पांथोकपा काउरोसी